Mayai Kaba drug mapung fana mathak-nabagi saruk ama oina lisang ani kun gataruk ke academic section dagi school admission process ta drug-free affidavit ki thaurang paikhatkadabani haina maheiroi Manipuri Students Federation MSF na demand tawri. Imphal West ki Kwakaithal thongnau jam laikai da leiba mahiroi sigi maheiroishinggi da pangthokhiba paugi mifamda MSF Drug Affairs Secretary Salam Fernandez na tunglamchat ki damak lamdam sigi enkhatlakliba naha amasung maheiroi Mayai Kaba drug tagi lapthoknaba asi tangai fade. Masigi damak MSF na haukibilising ani kun October 18 da houdok-kiba aikoi Mayai Kaba drug thadoklasi haiba campaign asi ngasi fauba chathadun lakli. Mayai Kaba drug sing mapung fana mathak-nabagi saruk ama oina lising ani kun gataruk ke academic section dagi school ge admission process ta drug free affidavit ki thaurang paikhatkadabani bosam kosam CBSE gi makhada leiba class 8 gi 12 faubagi school sing gi principal sing na thaudang laugadabani hairi. Hiram asigi matang dalainga ki mari lainaba authority na order thokadabani loinana hiram asida mityang changbinabagi damak governor education as amadi mari lainaba government official sing desu aiba cherol pishilagani hairi. tongan-tonganba school sing government ki boy private ki boy school sing sida tambiba chhatra sing amadi makhoi ki guardian sing amadi tongan-tonganba school sing sigi oja sing da kunna ayaba khoi asi pibagi thabase government ki mari lainaba authority na ju miyeng semgatnabagi laiba academic session 2026 asida chanahangadabni ana lapthokpigadabni aduga masigi policy koina mari lainaba authority governor amadi education is asida ju koina sigi hiram asi chanahangadabni habagi memorandum na singba koi pisinbagi thabak pangthok jarga